Punshida awaba kaya ama thenarasu ninghanaba tawba yade. Nungti numiki tarikti change tawi. Calendar gi date amabu punshigi change tawon khiba yai. Wari asi yamna lairaba imungdagi horakpa malem kauba nupa macha amagi wari ni. Mahakna sahi taruk khak surakpada apokpi mama laikide. Numit adudagi mapa khaktana mahakpu yokpiragi. Mapabung factory amada thabak surami mahakna fangliba paisana imung adu khakta punanaba konajai. Punshigi awaba matamduda malembu school sathannaba hotnai. Saba khajik chaduna saving taunaba hotnajai. Malemgi school fee pinaba tongsinjai. Haujik malem sahi 13 surable. Matamdudagi mahak yumgi thabak pumnamak yengsinba tarami. Nungti numit khudingi pung marida hawatuna mapa amadi mahaki chak thonglamni. Yumgi thabak loiraga school chatnaba honajai. Mapa bungsu mahak thabak suba chatki. Matamdu awaba saruk amani. Adumakpu kanadasu warauba nungaitaba leiti. Nongma mapana yasangbada mayum halakpada makhoigi apikpa kampokshang adu maikhu ngaktak khurami. Imungda malemna chak thongnaba sizinariba sing adu achotpa sing oibana mai ningthina saklamde. Ka adu maikhu ngakta khurami aduna malem yamna kanna lok khuduna leirami. Mapabungna imungda thuna chensinduna puthoragi malem. Mapabungna yengu malem nangi namitu yamna ngangle nang yamna sathina lok khurami karigino nangna chak thonglamiba. Ngasidi aina thongnasu yabadubu malemna noktuna hairagi natti paba pabadi numit chuppa thabak suriduni yamna su waramlani paba amuk wahaningdi ai school dagi nganna halagi paba aduna ngasidagi aina nungtigi chak thongani. Mapabungna nokladuna ngasidi aikhoi yumda charagunsi aigi tolop phangba numini aikhoi ani mapanda chattuna ngasidi chak charurasi. Numit adu makhoi anigi nungairaba numit amani. Waraba punsigi tangkak amada malem yamna haisingba amadi hotnaba kanba nupamacha amani. Yumgi thabak pumba mana tawrabasu mahak school dasu makok thongna adum lai. Mapabungna asa tawribani nongma mahakna doctor oiba adubuni. Malemsu mapabungi asa adubu mapung phahannaba kanna honajai. Punshi haibasidi kari thokadagi haiba karisu khangba nati. Matamduda malemgi mapabung factory da thabak suringaida makutta arumba yot tasalaktuna soklami khara thina soklami. Maramaduna doctor na makut animak kaknaba hairami. Tha mangagi matungda mapabung hospital dagi halagi. Asa kairaba ama oina ningba kaina halagi. Mapabungna aigi asa kaya ama leirami. Ahanbada aihaki nupi thadoktuna chatkhi. Haujikna aigi ikhud animak aina nangbu doctor ama oihanba pambani. Adubu haujikti asa pumnamak arembada tarani khali. Malem nakanda famlami mapabunggi pambom paiduna hairagi waganu paba asa pumba arembada tahaloi. Ai wasaktuna hairisini ai suksoi soidana doctor ama oigani. Mangda lakningba kaya ama laksang pumnamak aihakna thingnagani. Numit adudagi malem thabak pumnamak masa mathanta loina hotnajai. Ayuk nganna lairik paraga school amuk chatli. School dagi halaklaga yumthong khuding chattuna company gi sabun haibadi soap company gi soap yolami. Mana fanglakpa apikpa paisa duna school gi fee pirami aremba aduna sananaba potchai leirami. Saturday amasung Sunday di numit chuppa company gi soap adu yolami. Asumna nongmadi mahak hapta ama karimata yolamde. Mahak yamna warami mabuksu yamna lamlammi. Aduga mahak thamoi yamna kaiba misak ama oirami. Maramdi mahaki college ki form admission gi aroiba numini. Aduga mangonda paisa amatta leiramde. Yasangba fao soap amatta yolamde. Mahak wabanasu kham thenglami. Mahaki asha amatta uramde. Mahakna numitugi aroiba yum amada changlami. Khalami madudi karigumba soap adu laibidrabasu ai sananaba kharadi hekta hanglagi haina. Yamna pukchel chaubi nupi amana
thong adu hangdoraki nupiduna urami mahaki awaba amadi soktharaba hakchang adubu imungdudagi nupiduna putoraki mangonda biscuit amadi ising biscuit adu saraga ising adu thaknanaba hairaki mahakna chaba tokpaga nupiduna nangbu school ga chatabro yes ma'am chatli aihak class 12 pass tawjare ngasidi aihak sob ama faw yondri aduna ai school admission tawba ngamgani haiba thajadre madam nupiduna yamna ingak ngakna hairaki kayano nangna darkar oribabo malemna yamna tapna 1000 khaktani madam nupiduna imungda sangkhraga amuk thoraktuna paisa adu pirami se lausillo aduga chatlu nangi form fill up taruro malem yamna thajaramde nupidugi makhong soktuna khurum mamitagi mapita khiba khanghaude sahi kharagi matungda malem kanna honabadagi mafamdugi afawwa doctor ama oirami mahakna mahaki oiba nursing home ama chalairami mapabungi harauba ngamkhai leite nongma numit ama yamna aruba case ama hospital aduda laklami ahal oiribi patient ama laklami mahaki family amata sulaiti mahak TB gi last stage oirami mahaki lungs namadi yamna sokchilabani malemna mahaki team singda hairami mahakpu admit tawhalo aikhoi mahakpu mateng pangadabani junior aduna yes sir adubu mahaki treatment tawbada lakh hena changani sir malemna madu aingonda darkar tade paisana maru nati punsina maruni khudakta mahakpu admit tawshilo tha ani changna malemna afaba treatment chathaduna ayuk nungthil nungdang mahakna adukki matik cheksinna yengsinbirami patient aduna phatri fauba kona thangda patient adu naba faraduna mayum satpa yarami nurse ama changsilaktuna envelope ama pirami masi nahaki bill ni madam nupi adu akiba farami ai nabadi fare adubu ai karamna bill adubu pigani mahakna tapna envelope adubu hangdoi manungda bill adu yaramdi bill gi mahutta notes ama yarami notes aduda waganu nahaki bill di matam kuirabagi mamangda pikre nahakna 1000 rupees nupa macha amada pikhiba adu sop yonba nupa macha aduda ngasidi mahak doctor oire mahakna nahaki thawai bu kanbibani kaidawnungda nahaki thaujal adubu laman singba ngamloi adubu mahakna ningthina layengkhiba adu mahaki samlaba khudolni ahal adugi mamit mapina pumchot chot khiba khanghaude malem ka aduda changlagi nokfet tawduna hairagi yes ma'am nupa macha adu aihakni numit adu nahakna paisa khakta pibiba nati aihaki tumgi punsibu pibibani nahakna doctor ama oihanbada mateng pangbibani ngasidi aihaki matam lagle madudi nahaki thaujal adugi tawbiman utpa ahal adu mamitagi mapi taduna nungaitabagi taba pi nati yamna angakpa thodok adugi damaktani punsida kayamuk warabasu minungsi leiba kathokpa amasung thaujal haiba aduga afaba angakpa thodok thokhanba mapa oibagi kathokpa nupa macha adugi honaba kanba pukchel sengba aduna ahongba puragi punsibu matam pumbagi oina aikhoina kanagumba amabu mateng pangbiba karisu khaluba tawdana madugi mahutta karigumba kharadang fangani haiba khaluba yade kaidawnungda namthaduna thamge khangano apikpa mateng amabu amadi thauza nahaki afaba thawong thaujal aduna society asibu honghanba ngamlibani masini mayam motivational oiba story matang asida tensinjari matamatanggi oiba nungaiba motivational oiba story amasung bedtime story na chingba kuina sangna puthokpa ngamba oijage mayamgi comment feedback makhagi comment box ta comment isibra u soikhilan kiba yargasu mayamna ngakpigani ngasigidi mayambu amukka hana kokmuna khurumjari matang sida tensinjari thank you everyone yaifare yaifare yaifare